Manipur da tholiba Kanglup ki rang asina maram oiraga temporary oina Kumbi Central High School da laiba NETAJI SUBASCHANDRA BOSH AVASEYA VIDYALAYA da Mahi tamliba mairoi sing asibo school asigi hanadagi oja oiramba singna Chahi ani Henna mahi tambidabadagi Parents Committee na Kumbi Kendra gi MLA Sanasam Premchandra Singda haijarudaba matung Kendra sigi MLA na oja sing asi ahumlak kauduna satra sing asibo Lairik takpinaba khangan krabaso Tolop KHAKTAMAK PAMBA masagi mathau masak KHANGDABA oja sing asina school asida satuna satra sing mahai masing takpiyu yadabana Kumbi ACG MLA Sanasam Premchandra Singna masagi furi khawdagi paisa puthoklaga Anouba Oja sing asi engage da neklaga mairoi singda mahi tambiba tha ama faraklaba matung Hannagi Oja singna school asida laktuna school asigi gate namlamba madi PHAJADABA WAHEI WATA kaya satra madi parents singda sijinnarambabo school asigi parents committee gi maikadagi pendaba phongdorakle parents committee gi advisor Abujam Jan Kumana phongdokibagi matung inna court ki order amagi matung inna yenaba yauduna mairoi sing mahi masing takpi tambiba haunaba khangan kiba laikrabaso Hannagi Oja sing asi amata laktabana mairoi sing asi mahi tambidana leirakibane adubu mairoi sing asi gi khallaga Anouba Oja sing engage da neklaga thama hena mahi tambiba Houkhre haiba pau tabada school asida matam koinadagi lakidraba Hannagi Oja sing asi khanghaudana karigumba aiba semata yaudana laktuna mairoi singna mahi tamlingaida gate namlamba made mahiroi singi mamangda PHAJADABA WAHEI WATA kaya sijinnaramba si yamna laibak thibani Chahi ani Henna Lairik tamba fanglaktabadagi mairoi singi pukningda pendaba nungaitaba kaya leiringai serak asida makhatana amuk mairoi singi pukning wakhal nungai handana leihannaba silibase matungda mukhana tawbirakano school asida mahi tamliba mairoi singda akiya khang pibigano mairoi sing maning tamna mahi tamba fanghanbiu haina mahakna makhatana phongdoki Nakalamaromda mairoi singna laukiba phirep amagi matung inna Hannagi Oja sing asina school asida amuk laglaga mahi masing takpi tambigadaba oirabadi mairoi sing masa masagi mayumda halagani haiba phirep fawa Houkhre masida sunatana nauna admission gidamakta thajil lamba form singado dustbin da fawa hundoktuna thanamba thengnakibata natana school asigi headmaster da mama mapa oiba singna call toba matamda chu response piraktabana Hannagi Oja sing asi school asida amuk hanna sanghanbigano karigumba department gi maikadagi Hannagi Oja sing asi namphu hapuda school asida sanghalakpa tarabadi ain gi oba mateng lokhatkani haina section 1 thamkibaga loinana Kumbi Kendra gi MLA Sanasam Premchandra na mairoi singi damakta khanbiduna engage da oja sing nektuna mahi masing tamba phanganbibagi damak parents singi maikadagi thagatpa phongdorkli